ꯑꯩꯅ ꯍꯥꯏꯕ ꯏꯆꯦꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯣꯠꯇꯦ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯕꯩꯅꯦ ꯆꯤꯆꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯆꯤꯆꯦꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ ꯁꯅꯥꯀꯣ ꯆꯤꯆꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯇꯦꯡ ꯃꯅꯝꯁꯤ ꯌꯥꯏꯀꯣ ꯑꯩꯒꯤ ꯗꯤꯖꯦꯕꯤꯂꯤꯇꯤ ꯃꯨꯚꯃꯦꯟꯗ ꯎꯠꯂꯤꯅꯤ ꯑꯗꯨ ꯆꯤꯆꯦꯒꯤꯅ ꯗꯤꯖꯦꯕꯤꯂꯤꯇꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯀꯔꯤꯝ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯣꯀꯦ ꯃꯤꯅꯁꯨꯀꯣ ꯑꯩ ꯁꯥꯁꯤ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕ ꯍꯣꯏ ꯉꯔꯥꯡꯗꯁꯨ ꯏꯝꯐꯥꯜꯗ ꯊꯥꯈꯤꯕꯅꯦ ꯍꯣꯏ ꯐꯤꯐꯇꯤꯟ ꯇꯧꯕꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯅꯩ ꯁꯦꯡꯅ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯁꯦ ꯍꯤꯟꯗꯨꯁꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯍꯤꯟꯗꯨꯁꯥꯅ ꯑꯗꯨꯝ ꯁꯤꯝꯄꯜꯗ ꯂꯩꯊꯣꯛꯇꯕꯤꯗ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗꯒ ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯕꯅꯤꯅ ꯀꯩꯅꯣꯝꯗꯤ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨ ꯄꯣꯠꯇꯨꯅꯅꯦꯕꯀꯣ ꯑꯗ ꯏꯟꯗꯣꯆꯥꯗꯒꯤ ꯑꯩ ꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯏꯟꯗꯣꯆꯥꯗ ꯑꯩꯅ ꯄ꯭ꯂꯁ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯃꯜꯗ ꯀꯩꯅꯣ ꯕꯣꯅꯥꯁꯅꯦ ꯑꯩ ꯒꯤꯐ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒ ꯁꯤꯕꯥꯅꯟꯒ ꯇꯪꯒꯣꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯝꯄꯣꯇꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗꯅꯤ ꯆꯠꯂꯤꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯆꯠꯄꯒꯤ ꯃꯔꯝ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯨꯡꯁꯤꯔꯕ ꯏꯟꯗꯣꯆꯥ ꯑꯃ ꯎꯅꯕ ꯆꯠꯂꯤꯅꯤ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯟꯗꯣꯆꯥꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯎꯅꯕ ꯆꯠꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯒꯦ ꯆꯠꯄꯒꯤ ꯃꯔꯝꯗꯣ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯈꯪꯕꯤꯒꯅꯤ ꯏꯟꯗꯣꯆꯥꯅ ꯑꯩꯕꯨ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯒ ꯁꯨꯔꯦꯁꯀ ꯁꯤꯕꯥꯅꯟꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯊꯑꯣꯏꯅ ꯀꯛꯆꯤꯡꯒꯤ ꯈꯨꯅꯧ ꯍꯥꯏꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯆꯠꯂꯤ ꯁꯣꯝꯗ ꯁꯨꯔꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯅꯤꯡꯗ ꯁꯤꯕꯥꯅꯟ ꯂꯩꯔꯦ ꯑꯗꯣ ꯏꯟꯗꯣꯆꯥ ꯃꯅꯥꯛ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯗꯣ ꯄꯤꯖꯔꯛꯑꯒꯦ ꯑꯗꯨ ꯐꯥꯎꯗꯪ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ 인도사 시들 내래 인도사 운하고 더워이 낙세인 해야 따라 아이 무슨 자 인도사 나시시 아이 인상 짓들 때 상공부 대금부 좀 도다랬잖아 인도사 세이 우직 야수 52 57장 40 그등이 무덤만 나와요 아주가 좀 자토 부족부터 빼야죠 저 Tricycle Indonesia cái nó mới tàu này em đây này có xây dùng tha bộ achar có Indonesia thầu nam lấy bài trái Tricycle được không có Tricycle là đúng chạy về bazar cái phòng chạy này đã khơi chỉ cái bazar đó anh có chỉ muốn đâu bazar bazar mà đây lấy cái dukaan macam ni Indonesia cái disability cái popo cái giống ngoài rồi là Saya try chơi đi, có mấy trong ngồi. Đông thằng tam phần nó có, chinh ngập hay cái. Chinh ngập. Ở đây là đi doctor gì không? Nghe doctor gì nghe máy biết số đấy. Số. Ở đây tàu thì cái in cái số qua rồi. Cái này những cái ngập chế ba. Rồi. Thì đây nào là cái nào. 18 years I was there. 하고 다시 만드는 방법. 좀 보여야 돼. 이만 그렇고 애들끼리 나와는 그렇고. 이제 사람 민재가 이런데 너. 단단 빅 먹어. bao cái khóa này bao cái bài đó nói mà lại khóa rồi. Bài đó là tao muốn cái gì là tụi lại tụi những bậc tao muốn han bảo chút gì tụi lại tụi đây bên này bậc cỏ tao muốn tên này lấy tao cỏ rồi lại tao đấy đó mà lấy mình cái coi lấy mình thì nó coi thì nes mà coi từ đây đây là mà tao lấy
네, 당장 이거 라안게이다. 아다 아버님나도 하이바. 아도 아이조 모두 위. 아무튼 라안로. 하나 실라가 아무튼 가오비요 하다. 실라바니 요래 나. Ngon. 요러네 말. 아디 아이죠 인도사기 프로블렘도 오해 강거고. 락잉 뽀빠. 아데이 라디 시다 어떤 면 쳤번이나 거. Thôi. 상이가 안다 까라서 시게 까론 저시게 좀 칼레네. asina as kan dengan si ino sama nanti yang turun sih itu saya sak mai kaina ke Karena nang julai rambut itu enak sedikit kau udah sih orang pengaman ini sih kan kalah pak. asina lagi na try cycle je adam musik season abran Tricycle sih, hoi. Saya kau kali bawa jalan tricycle ada season nih pak. Season nabi tuh hari itu angang di sekolah karena pamatan ini kok. Ini nama jauh terkait itu, tahu betul kau. problem itu kok Tapi yang tahu betul tahu sih tadi kok. Jamin thong betul. Jadi lang mata, jadi tinong kau. musik lang gitu kan nama tahu ya Lang singin ya. lang sing kok acha acha atau brother kina kana join Indonesia Mani ni. 아기 Hai tetangga macam ni pak. oh sedang acha oh acha acha Saya macam ni. family total kamu member kamu Ako ize ay to kan tare ko. Ay ize pepe ko mangale. oh itu Sa hunga ay ko puja ay mangale. oh aduh Indonesia Sino wajah mesti Itu tinggi. itu segmen ini ya Hoi. aku ibarat aja ada itu saya sudah tuh pas saya cek proyeknya ada problem Cuma apa mangguan cuma kerja sale, ada cuma tahu ingkang hati perkembangan pesunin aja kok. Cuma nak badan tu ya lah tu saya siapa tu kati ngam deh. acha acha Jadi saya tu kati sondang kongja, tahu je, tang je, somnya lah ke som tangam aja, jadi apa. Som tu mau sini lah, saya ini sini. 실리스 콩제거 나만 시즌에 그냥 게임을 동도 보고 Aduh, macam siapa hari apa? Kuangcita. Aku ini pamura pun ida cerita ni pan, kena cuma lenda lagi. Ida kongsi mang cita pijat tupa ke kosong nondara ke tumba, long tua tumba cuma dah. Angak pengomong belai berapa Sini kami Indo saya lifestyle itu aina so yang surprise so ini ngasih aina unawasa tuh misal si Indo saya sekarang lo aina kan aji subscriber viewers sing that aina kai chali no Indo saya kayak wajah hayok tuh aina lah kan ada memang orang kangbi kan ya Ai je aduh saya nanti ni harus saya dekik kok. Yung angang macam saya lek tapi bahu. Ai saya lagi kelas di kelas. Oh kadang tamu ya. paspor baru tamu Ada nak kau ni. oh Ada nak kita gitu. Yung saya lagi angang. Mereka saya nak kisah lain tahu deh. oh Ada lagi haji phoba. Mai masa ni hong jibo ya. ada experience lagi itu tak pergi kok Aduh ka. Mulai apa ada haji Bisan je cukup. Ayah balik kayak gini. Antum ngeram ni. kelas saja Wasuare di Inggris pembi subjek tinggi. Tak pada. Enam dua siaran ni bukan. Enak. Dan tahu Indo saya mantri apa ye Manipuri sini pensiun tadi panggil kok oh panggil. panggil kok oke ada ini Indo saya musik acara siapa sih tuh mana Yang karena siapa buding amde, Indo sama satu senja berasa Ay na dum semi. kayak acara sih Mangge matanda mangge semi. Adagi happy pokok matanda happy semi. Hello. atau kau packaging tahu raga kayak sekali jual cepra Oh, cali. ada situ cepra Sile adum yang hange mina suko. Ay sa siang pamne ba. hoi Ngarang da sini pan da thang ni. hoi hoi Jadi sindo da ngarang hundang di pung baro tanai. oh sih yang mana makan mas ya Indo saya lagi nom ada tuh Indo sana 좀 simple like chokja gitu Mana ko? oh yang mana sih yang sih kau juga ada mana yang banyak aja jadi Indo saya kan tele Aduh, mesin nanta ya harus siang belanda bani na ko. ah Kuna kata ni bai. kau dah tahu nih kok Kuna kata ni. mesti terang
ꯑꯩ ꯑꯗꯨꯝ ꯈꯔꯗꯤ ꯍꯣꯠꯅꯩꯌꯦꯕ ꯑꯧ ꯍꯣꯠꯅꯕꯗꯨꯗꯀꯣ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯗꯨ ꯁꯪꯗꯕ ꯍꯣꯏ ꯁꯨꯝ ꯈꯜꯂꯨꯕꯗꯀꯣ ꯄꯥꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯈꯔꯁꯦ ꯐꯅꯕ ꯇꯧꯅꯤꯡꯕꯗꯣ ꯇꯧꯕ ꯌꯥꯅꯤꯗꯀꯣꯅ ꯁꯨꯝ ꯈꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯪ ꯀꯣ ꯑꯠꯆꯥ ꯑꯠꯆꯥ ꯉꯔꯥꯡꯗꯧꯗꯤ ꯅꯪ ꯁꯤꯡꯉꯦ ꯑꯗꯨꯒ ꯂꯦꯞꯄꯒ ꯍꯌꯦꯡ ꯁꯥꯕ ꯑꯣꯀꯦ ꯍꯥꯡꯕ ꯃꯇꯝꯗꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯏꯟꯗꯣꯆꯥ ꯅꯩꯔꯦ ꯂꯦꯝꯅ ꯅꯣꯔꯃꯦꯜ ꯃꯤ ꯐꯥꯎꯗ ꯂꯦꯝꯅ ꯂꯩ ꯏꯟꯗꯣꯆꯥꯅ ꯂꯦꯝꯅ ꯂꯩꯅꯤꯡꯗꯕꯤꯗ ꯑꯆꯥꯔꯒ ꯇꯧꯔꯒ ꯍꯣꯠꯅꯕ ꯀꯟꯕ ꯑꯆꯥꯔ ꯌꯣꯟꯕ ꯊꯣꯛꯄꯗ ꯑꯗꯨꯝ ꯁꯤꯠꯄ꯭ꯔꯥ ꯁꯤꯜꯂꯦꯀꯣ ꯃꯌꯥꯝꯅꯁꯨꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯒꯅꯤ ꯏꯟꯗꯣꯆꯥꯒꯤ ꯁꯤ ꯐꯤꯕꯝꯁꯤꯒ ꯏꯟꯗꯣꯆꯥꯅ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯋꯥꯃꯟꯅ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯨꯝꯗꯩꯁꯨ ꯑꯗꯨꯝ ꯂꯧꯕꯤꯔꯩꯌꯦ ꯃꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯦ ꯄꯦꯀꯦꯠꯇ ꯀꯌꯥ ꯇꯧꯅ ꯁꯥꯒꯦ ꯑꯁꯤ ꯂꯨꯄꯥ ꯃꯉꯥ ꯇꯧꯅꯀꯣ ꯀꯌꯥ ꯆꯠꯂꯤꯅꯣ ꯁꯤꯅ ꯑꯩꯅ ꯃꯄꯨꯟ 35ꯅꯦꯕ ꯑꯗꯣ ꯃꯄꯨꯟ ꯑꯃꯗ ꯍꯣꯏ ꯑꯗꯣ ꯗꯨꯀꯥꯟꯗ 50ꯗ ꯄꯤꯕ ꯃꯣꯏꯅ ꯄꯤꯁ 5ꯒ ꯁꯦꯟꯗꯣꯛꯅꯩꯕ ꯑꯠꯆꯥ ꯁꯤꯗ ꯂꯩꯔꯤꯗꯤ 3 5 6 7 9 10 11 ko. Tramah. Oh. Tramah ko. Siya mo handani semester ko kompak ka juga. Jadi mo saurani mapansin. Nanandang baro tayo ba? Ada ba yang badai sabda nandang baro sabda. Ba jangma sa to sana. Okay. Masih kalau juga tu dia ada hanya pada. Kira kasih. ꯑꯗꯨꯗꯤ ꯏꯟꯗꯣꯆꯥ ꯑꯩꯗꯤ ꯂꯥꯞꯄꯅꯤꯅ ꯏꯟꯗꯣꯆꯥ ꯇ꯭ꯔꯥꯏꯁꯥꯏꯀꯜ ꯊꯧꯔꯤꯉꯩꯗ ꯂꯩꯕꯁꯨ ꯉꯝꯗꯕꯅꯤ나 ꯁꯤ ꯑꯣꯏꯅ ꯏꯟꯗꯣꯆꯥ ꯏꯁꯦꯟꯁꯤ ꯂꯩꯇꯥꯕꯅꯤ ꯑꯩ ꯂꯩꯇꯥꯕꯅꯤ ꯑꯁꯤꯁꯨ ꯄꯤꯕꯤꯔꯛꯑꯣ ꯑꯁꯤ ꯑꯅꯤꯁꯦ ꯑꯩ ꯄꯨꯔꯒꯦ ꯁꯤ ꯑꯅꯤꯁꯦꯀꯣ 30 ꯂꯩꯔꯦꯀꯣ ꯁꯤꯗ ꯈꯔꯒ ꯁꯤꯗ ꯏꯟꯗꯣꯆꯥꯗꯒꯤ ꯂꯩꯔꯤꯅꯦꯀꯣ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯏꯟꯗꯣꯆꯥꯅ ꯑꯗꯨꯃꯥꯏꯅ ꯎꯕꯁꯨ ꯐꯪꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯏꯟꯗꯣꯆꯥꯒꯤ ꯍꯣꯠꯅꯃꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯣ ꯇꯦꯁ ꯇꯧꯕꯒꯤ ꯑꯃ ꯇꯦꯁ ꯇꯧꯁꯦ ꯄ꯭ꯂꯦꯠ ꯍꯥꯞꯍꯜꯂꯛꯀꯦ ꯑꯉꯥꯡꯒꯤꯗ ꯄ꯭ꯂꯦꯠ ꯃꯊꯧ ꯇꯥꯗꯦ ꯀꯩꯅꯣ ꯆꯦꯔꯪ ꯁꯦꯒꯥꯏ ꯑꯗꯨꯝ ꯆꯥꯔ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯆꯥ ꯑꯁ ꯃꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯤꯕꯩꯔ ꯀꯩꯅꯣ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯑꯆꯥꯔꯁꯤꯒ ꯑꯩꯁꯤꯒ ꯃꯥꯟꯅꯗꯦ ꯑꯩ ꯆꯥꯅꯤꯡꯕꯒꯤ ꯌꯥꯝ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦꯅꯦ ꯏꯝꯐꯥꯜꯗꯒ ꯅꯍꯥꯟ ꯄꯦꯔꯨꯛꯀꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨꯁꯨ ꯈꯔꯒ ꯇꯧꯋꯦꯕꯀꯣ ꯍꯟꯗꯛ ꯊꯣꯛꯄꯗꯣ ꯏꯝꯐꯥꯜꯗꯩ ꯃꯦꯗꯥꯝ ꯑꯃꯅ ꯊꯤꯟꯕꯤꯔꯦꯕ ꯑꯗꯨꯁꯨ ꯈꯔ ꯁꯨꯝ ꯄꯥꯝꯕꯁꯤꯡꯗ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯥꯞꯄꯤꯅꯦ ꯁꯤꯔꯣ ꯍꯤꯗꯥꯛꯇꯤ ꯀꯩꯝ ꯁꯤꯖꯤꯟꯅꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯑꯆꯥꯊꯥꯎ ꯔꯥꯏ ꯄꯥꯎꯗꯔ ꯑꯗꯨꯒ ꯆꯤꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯨꯅ ꯃꯣꯔꯣꯛꯁꯤꯕꯨꯗꯤ ꯑꯉꯥꯡꯉꯩ ꯍꯩ ꯆꯥꯅꯤꯡꯕ ꯅꯨꯡꯊꯤꯟ ꯆꯥꯅꯤꯡꯕ ꯑꯗꯨꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯜꯍꯜꯂꯨꯗ ꯍꯥꯏ ꯂꯩꯌꯦ ꯑꯗꯨꯗ ꯍꯩꯁꯤ ꯁꯤꯟꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯨꯅ ꯍꯥꯏꯔꯤꯌꯦ ꯅꯪ ꯂꯥꯛꯑꯒꯗꯤ ꯁꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯩ ꯌꯦꯡꯗꯣꯏꯅꯤꯀꯣ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯄꯦꯔꯨꯛ ꯁꯤꯐꯥꯏꯒꯤꯀꯣ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯑꯁꯥꯔꯅ ꯀꯩꯅꯣ ꯏꯁꯩꯒ ꯁꯛꯄꯗꯣ ꯃꯃꯥꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯕꯀꯣ ꯃꯥꯅ ꯑꯗꯨꯝ ꯍꯤꯗꯥꯛꯁꯦ ꯊꯥꯕꯤꯔꯛꯑꯦꯕ ꯄꯦꯔꯨꯛꯀꯤ ꯍꯤꯗꯥꯛꯁꯦ ꯏꯟꯗꯣꯆꯥ ꯎꯅꯔꯕꯅꯤꯅ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯌꯥꯝ ꯀꯛꯆꯤꯡꯗꯒꯤꯁꯨ ꯈꯨꯅꯧ ꯍꯥꯏꯗ ꯆꯪꯉꯤꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛꯀ ꯂꯥꯞꯈ꯭ꯔꯦ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕ ꯏꯟꯗꯣꯆꯥ ꯑꯩꯈꯣꯏ ꯎꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯃꯣꯇꯤꯚꯦꯠ ꯑꯣꯏꯅꯕ ꯑꯦꯛꯁꯇ꯭ꯔꯥꯁꯨ ꯎꯕꯤꯔꯛꯑꯦ ꯁꯤꯁꯇꯔꯅ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯆꯍꯤ ꯌꯥꯝꯃꯃꯤꯅ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ ꯗꯗꯥꯒꯤ ꯆꯥꯄꯥ ꯉꯥꯛ ꯄꯣꯊꯥ ꯃꯌꯥꯝ ꯆꯥ ꯊꯛꯑꯦ ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯕ꯭ꯔꯗꯔꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯕ꯭ꯔꯗꯔꯒꯤ ꯊ꯭ꯔꯨꯗꯩ ꯉꯁꯤ ꯏꯟꯗꯣꯆꯥꯁꯦ ꯈꯪꯅꯕꯅꯤ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯒ ꯏꯟꯗꯣꯆꯥꯒꯤ ꯍꯩ ꯑꯩꯅ ꯄꯦꯀꯦꯠ ꯑꯅꯤꯈꯛ ꯂꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯏꯟꯗꯣꯆꯥꯒꯤ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯄꯤ ꯑꯗꯨꯒ ꯏꯟꯗꯣꯆꯥꯒꯤ ꯔꯤꯂꯦꯇꯤꯞꯇꯀꯣ ꯏꯆꯦ ꯑꯃꯈꯛꯀ ꯌꯥꯎꯋꯦ ꯏꯟꯗꯣꯆꯥꯒꯤꯗꯤ ꯀꯩ ꯊꯣꯛꯇꯣꯏꯅꯣ ꯏꯃꯧ ꯇꯥꯔꯦꯀꯣ ꯑꯗꯨ ꯏꯆꯦꯒꯤꯁꯨ ꯍꯥꯏꯠ ꯈꯤꯇꯪ ꯅꯦꯝꯃꯦ ꯕꯠ ꯊꯕꯛ ꯄꯨꯔꯥ ꯌꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦꯁꯨ ꯈꯪꯅꯈ꯭ꯔꯦ ꯆꯤꯆꯦꯁꯨ ꯊꯣꯛꯂꯛꯀꯅꯤ ꯈꯪꯅꯍꯟꯒꯦ ꯊꯣꯛꯁꯤ ꯑꯩꯅ ꯊꯣꯛꯄꯤꯔꯣ ꯍꯥꯏꯅꯀꯣ ꯏꯀꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯩ ꯋꯥꯅꯤ ꯕꯠ ꯂꯣꯏꯅꯃꯛ ꯍꯥꯏꯁꯦ ꯁꯛꯐꯝ ꯃꯥꯟꯅꯗꯦ ꯉꯁꯤ ꯕ꯭ꯔꯗꯔꯒꯤ ꯁꯛꯇꯝ ꯇꯣꯡꯉꯥꯜꯂꯦ ꯑꯩ ꯁꯛꯇꯝ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯋꯥꯡꯕ ꯅꯦꯝꯕ ꯀꯩꯝꯇ ꯅꯠꯇꯦ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯗꯣ ꯑꯩꯁꯨ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯁꯨ ꯂꯩꯅꯤꯀꯣ ꯑꯩ ꯆꯠꯂꯨ ꯃꯥꯏꯀꯩꯗ ꯈꯔ ꯑꯃꯅ ꯅꯨꯡꯁꯤꯗꯅ ꯊꯥꯎ ꯍꯥꯞꯅꯕꯒ ꯄꯤꯕꯤꯔꯛꯄꯒꯨꯝꯕꯀꯣ ꯑꯩꯁꯦ ꯄꯨꯔꯥ ꯌꯨꯝꯗꯧꯅꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯁꯦꯟ ꯌꯥꯝ ꯄꯥꯏꯖꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯗꯨ उन्नींग इदोचाखोगुम्बसेको मोमोज ममांग लापदो उन्नरे अदना मोमोज वारौगनो मरमदि मोमोना उन्नींगदौरे इंदो चाव ख मैम लेनिको अदना ngamigai उन्नरे चटकेदि खल्लिनि अदुगा मैम बुवाइदि आइजु सी लाइफस्टाइल जे सी होंगपदगी हेना अखोइगी डिसेबल सोसाइटी जेको नुसिबा पोकले अदुगा राजो नान अखोइ ग्रुप की वीडियो चाक चाना बई येंगबदो कप्पी हाइदो मरमदि दादागी युमदसु लेबनिना कैनमदि फावेबको अदु पोतुना निबको अन इंदो चादगी सी लौरे अदु इंदो चादा अइना प्लस आइदि सिगी ममन्ने कैनो बोनस ने आइरो नै गिफ्ट इंदो अदुगा सिजना आइगा सिगानगा तंगोनी हाइदारे सिसिमा अखोइ ब्रदरना पाइबिरो अदुगा आइगा इंदो चागा चिसेगा जो रील्स मते मनमगनी अदुगा इंदो चागी डिसेबिलिटी से मारी साइकिल थौर चपदना अमनी बट मा चसु तौरा असिदेना सिबाव चपदो कर्म मखनगी डिसेबिलिटी नो हाइबदो म्याम उचरके अदुदि सिबानन अखोइ मपान थोगा बा मते मनम सिबो जसा कई मोते यार मोल जोरे खंगरोय कई मोते इचे सक्ताक से दोने इचे ने आई काय दिदो ना आई ना हाइबे इचे दा सिदा लेले इचे मोते मोते हिंगो थबक सुबई ने इचे थबक याम कल्ले बा इचे ही मिंदो कईवा सना को इचे अखोर हम रिल्स मते मनम सि याय को कई नहीं जाए हां हां कने इनो सादी यार अखोर हम रिल्स मते मनम से पुन जमीन जाबले पुन सिदेने सिबक जमीन दोय गने कैम दक दोय नते अनिला खानगने अमने पाक नै अमने चुमलखे इनो जा इदला पिरो इसे सिदला पिरो करीम मोते इनो जा सोने चशु कदन बाइदे सिन पे हां पारे को अदो सब जमीन से अन पाक नै हिम को बोंगा जावा जाने से कोई इदो चागी डिसेबिलिटी मूवमेंट ओलिनी अदो चिसेगिना डिसेबिलिटी हाने ले मी हाय प्रॉब्लम होने को जे जी कई मोइद्रे को ओके सेने मैम आइने थोइने चिसे उना लाकबो इंदो सा उना लाकबा इन सरप्राइज